Incredible Story Manipur na ngasisu aigi nuksiraba viewersinggidamak 2018 release tawkiba action amadi science fiction da base tawba Rampage ki movie puduna lakjari. Movie asina fangkiba rating sing khara pallabada IMDb rating da 10 gi manungda 6.1, Rotten Tomatoes da 51%, Amazon da 5 gi manungda 4.4, Google users na 72% like pikraba movie amadi fare adudi mayam movie asigi samlapa wari amadi movie asida saktam langlibi pandabi movie romdo oina mai onsilasi mayamna channel asibu ahanba thengnabibu oiragadi channel asibu like share amadi subscribe tawbirambasu kaubiganu. Film asina horakpada aikoina artificial satellite amabu urami mafam asida company amana experiment kaya amabu spaceship asida pangthoami makoina hojik experiment pangthoiba asi uchi amagi mafamdani asumna makoina experiment asi pangthoktuna leiringai makoina experiment pangthoiba uchi aduki matik yamna mapangan kalaklambi aduga uchi adugi masasu aduki matik yamna chawkhalaklambi aduga mafam asida experiment tawduna leiriba scientist sing asibusu uchi aduna loina hatoami asumna uchi aduna space asida yawriba scientist sing asibu loina hatokraba matungda scientist amakhak leihorami lemhoriba scientist aduna masabu kanjanabagi damak company asigi owner clear hariba nupa aduda space asigi thong asibu hangdopiduna mabu kanbinabagi damak hairambi clear hariba company asigi owner asinasu scientist asibu kanba asida yaraklambi adubu mana scientist asibu kangadoriba asi condition ama thamlaklambi madudi kariguba scientist asina uchi asida experiment tawbada sijanakriba serum virus asibu porakpa taraba mahak thong asi hangdoktuna kangani aduna taba taragadi scientist asibu kalloi hairaklambi masidagi upai leitraduna scientist asisu masabu kanjanabagi damak uchi asida experiment tawbada sijanakiba virus adubu lownabagi damak chatlambi asumna yamna wana hotnaduna scientist aduna virus ki sample yawriba container adubu yamna wana lawrambi masidagi space adugi atopa container amadagi scientist amana thong adu hangdoraklambi aduga scientist adusu mafam aduda tongkhirambi hojikti mapangan kallaba yamna chawraba uchi adusu atopa scientist aduna uba fanglambi uchi asina makhoida attack tongnabagi damak yamna tamthiba mong amada leiribani masidagi makhoigi space ki container adu uchi aduna tongliba space adudagi lapthoraklambi matam masida uchi aduna tongliba space adudi machet tana kairaklambi aduga makhoina tonghoriba space ki container adudi art tamna yamna kanna paisilaklambi adubu makhoina art jawba nangringai makhoigi space asidasu karigumba asoi angam khara yarakpadagi adumak Pitribi yauba nangdabi kai khirami masigi matungda ikhoida ulakliba asi Davis kauba nupa amabu ulaklambi mahak asi hana mamangda military da thabak tawramba miyoi amani adubu hojik ma hana tawramliba thabak adu toktoktuna mafam amada officer oiduna leiribani hojik mana tawriba thabak haibabu mafam asida leiriba gorilla asi fajana mana yengshinduna treat tawbiba aduni aduga Davis hairiba nupa asina mafam aduda leiriba sa sing adubu fajana magi imung manung amagumna yamna fajana treat tawduna fajana loinarambi aduga mafam asida gorilla angauba amasu leirambi mafam asida leiriba gorilla angauba asi Davis na yamna pamjaba amadi khwaidigi luna tawba nungsiba sa amasu oirambi aduga angauba gorilla asinasu Davis ka makhoi ani matam ayambada adumak punduna leibana maram oiduna Davis na hairiba ngangliba khudimak mana loina gyan taba ngamlambi aduga Davis na taw hairiba khudimaksu gorilla angauba aduna adumak tawrambi aduga nakal amaromdana ngasaigi pokhaikraba spaceship adu aikoida amu ulaklambi akaiba spaceship ki machet kaya adu Pitribigi atopa mafam kaya amada tasillambi hojik spaceship asigi machet tarakliba sing asi yamna tamthiraba virus jawraba spaceship aduki machet ngaktani machet sing adu angauba gorilla na leiriba mafam aduda machet ama taraklambi aduga turen amada atopa machet ama aduga jungle amada machet amasu tasenkirambi jungle manungda tasenkhiba virus ki sample yawraba spaceship ki machet adu lamhui amana manam namsinkirami aduga angauba gorilla gi manakta tarakliba machet adudagi su angauba gorilla aduna sor honba matamda virus adu yawkhirambi asomna sor adu hek angauba gorilla aduna honjankhibadagidi hanaga manadaba mongda angauba gorilla adu magi mawong matawda karigumba amabu tawraklambi mathangi numitta
Davisna angauba gorilla adugi manakta mahak matau karamna leiri haiba adu yengsinnabagidamag laami. Asumna Davisna mafam asida lakpa matamda angauba gorilla asi karigumba masada asoiba ama leire haiba mana khanglambi. Maramdi mafam asida leiba atopa gorilla amabu angauba gorilla asina hatoktuna leirami. Aduga angauba gorilla asigi masadasu asok apan kaya ama yauduna hana leiramliba magi phibam adudagi yamna saukhatna leirami. Aduga hojikti gorilla asi hanagi matawgumna Davisna ngangba sakpa kari amata takhidrei. Aduga Davisna tau haibasu kari amata taukhidrei. Magi moong matawda ahongba kaya amasu lai. Aduga Davispusu masak khangdaba amagumna tawrai. Aduga magi masa asi hojik yamna sauna leibagi moong amadasu tawduna leirami. Masidagi Davisna mafam asigi anakpada leiriba forest singda kari buthoklibagi haiduna investigation taunabagidamag chatlami. Asumna mana adum lakpa matamda virus jauraba box adu taduna leiramliba adu thengnarambi. Box asi hek thengnabadagidi Davisna su khange adudi mafam asida karigumba asoiba thabak ambabu thokle haiba asi. Maram asidagi mana box asi mafung kadaidagi laklibano haiba adu thigatpa hauraklambi. Nakal amaromdana spaceship adugi company gi owner oiriba Claire hairiba nupi asi amu ulaklambi. Mahak hojik magi mapwanupa amaga wari sanaduna leirami. Makoi anina wari sanaba matamda Claire na magi mapwanupa adugi mafamda makoigi spaceship adu hojikti kaikhre haiduna hairambi. Wafam asi taba matamda mapwanupa adudi adugi matik yamna sauningba amadi nungaitabasu faurambi. Adubu Claire hairiba nupi asidi adugi matik yamna singba nupi amadi. Maram aduna mana spaceship adubu kaikhiba matamda masada karigumba sauningba amadi nungaitaba karigumba amatabu fauramde. Aduga mana magi mapwanupa adugi mafamda asumna hairaklambi. Karigumba aikoigi spaceship aduna kaikhiba taragasu aikoigi plan adudi success oirabani. Aikoigi virus jauraba sample adu tokhaiba artki mafam ahumda takhrabani haiduna. Aduga makhatana asumna hairai virus ki sample jauraba box adubu atopa miyoisingna phangdringai mamang aikoigi kangbu thaduna thihallaba matungda aikoina hana phangdaba yadabani haiduna tasankhriba mafam aduga naknabada leiriba jaga singda magi miyoising thadoktuna container box adubu thinabagidamag order tawrami. Masigi matungda aikoida Dr. Nupi amabu ulaklami. Mahak asi ngasaigi company aduda thabak tawba scientist nupi amani. Aduga manasu TV gi news tagi pau khudimak loina tarami adudi makoigi company na sajaba spaceship khudimak loina makaikhre haiba asi. Masigi pau asi taba matamda masu aduki matik yamna nungaitaba haibadu oirami. Aduga hojikti ma city da chatnabagidamag magi leiriba possessing adu loina yomsillami. Nakal amaromda aikoina uba fangliba asi Davisna angauba gorilla adubu magi hakchangda kari asoiba leiribano haiba adu check taunabagidamag hospitalda poraklambi. Aduga Davisna Dr. Singh adugi mafamda gorilla asigi masada kari bu ahongba laklibagi haiba adu mahakna khangba pami haiduna hairami. Asumna leiringai company aduda thabak tawramba Dr. Nupi adusu mafam asida lai. Aduga gorilla adugi DNA test ki report adu yenglaba matungda Davis ki mafamda asumna hairaklambi. Hojikti gorilla asigi DNA asi hanadagi yamna change tawkhre. Maram aduna gorilla asigi masada hojikti ahongba kaya amabu uba fanglagani. Hanaga manadaba moong matawda thabak tawram kaya amasu tawrakani. Masi pumnamak asi mana sor honjanbada yaukriba virus aduna maram oidunani. Adum oinamak Dr. Nupi aduna hairiba wafamsing aduda Davis nadi kari amata thajaramde. Masidagi Dr. Nupi aduna Davis ki mafamda mabu gyan tanabagidamag hairaklambi. Gorilla asina sor honjaluriba virus asi aduki batik yamna tamthiba virus makhal amadi. Masigi virus asi yamna tamthiraba sa mangana punduna semkhiba sampan virus amani. Maram asina karigumba virus asibu manam namduna masa manungda changkhraba sa natraga jiba adudi sample asibu sembada yaukriba sa sing adugi tawba ngamba sakti sing adu masada loina chelakaduribani. Maram aduna makoigi DNA da ahongba kaya ama laktuna masana masabu control tawjaba fawba ngamdabi yamna tamthiba haibadu oirakaduribani haiduna Davis ki mafamda Dr. Nupi aduna hairambi. Asumna Dr. Nupi asina fajana hairakpadagidi Davis su hana thajaramdaba adu thajaba hauraklambi. Maramdi magi gorilla angauba asi hanaga manadaba moongda yamna athuba matamda hanadagi size asi aduki matik yamna chawkhalaklibani. Masidagi Dr. Nupi aduga Davis ka makoi anina gorilla adubu yengnabagidamag changlakpa matamda gorilla adudi aduki matik yamna sauduna leirami. Aduga mabu fajanduna leiriba
ꯀꯦꯁ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯗꯦꯕꯤꯁꯅꯁꯨ ꯑꯉꯧꯕ ꯒꯣꯔꯤꯂꯥ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯒꯣꯔꯤꯂꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯗꯦꯕꯤꯁꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛ ꯃꯥꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯧꯕ ꯒꯣꯔꯤꯂꯥ ꯑꯁꯤꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯗꯦꯕꯤꯁꯅ ꯍꯥꯏꯕ ꯉꯥꯡꯕ ꯀꯔꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ, ꯃꯥꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯗꯦꯕꯤꯁ ꯑꯉꯧꯕ ꯒꯣꯔꯤꯂꯥ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯗꯦꯕꯤꯁꯅꯁꯨ ꯑꯉꯧꯕ ꯒꯣꯔꯤꯂꯥ ꯑꯁꯤꯕꯨ ꯊꯦꯝꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯈꯔꯕꯨ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯒꯣꯔꯤꯂꯥ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛ ꯇ꯭ꯔꯪꯀꯨꯂꯥꯏꯖꯔ ꯒꯟ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯖꯦꯛꯁꯟ ꯀꯥꯞꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯇꯧꯒꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯗꯦꯕꯤꯁꯅꯗꯤ ꯇꯧꯗꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯕꯤꯁꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤ ꯇ꯭ꯔꯪꯀꯨꯂꯥꯏꯖꯔ ꯒꯟ ꯁꯤꯖꯤꯟꯅꯗꯨꯅ ꯒꯣꯔꯤꯂꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯏꯟꯖꯦꯛꯁꯟ ꯑꯃꯕꯨ ꯀꯥꯞꯄꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯀꯥꯞꯈꯤꯕꯗꯒꯤꯗꯤ ꯒꯣꯔꯤꯂꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀ꯭ꯂꯦꯌꯔ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯑꯣꯅꯔ ꯑꯗꯨꯅ ꯊꯥꯈꯤꯕ ꯃꯥꯒꯤ ꯃꯤꯑꯣꯏ ꯃꯤꯂꯤꯇꯔꯤꯁꯤꯡ ꯑꯗꯨꯁꯨ ꯐꯣꯔꯦꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯚꯥꯏꯔꯁ ꯑꯗꯨꯅ ꯁꯣꯛꯍꯜꯂꯕ ꯍꯥꯏꯕꯗꯤ ꯚꯥꯏꯔꯁ ꯑꯗꯨꯕꯨ ꯃꯅꯝ ꯅꯝꯈ꯭ꯔꯕ ꯁꯥꯁꯤꯡ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯛꯇꯒꯤ ꯆꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯊꯤ-ꯍꯨꯝ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯦꯃꯦꯔꯥ ꯍꯥꯞꯇꯨꯅ ꯀ꯭ꯂꯦꯌꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥꯅꯁꯨ ꯑꯣꯐꯤꯁꯇꯒꯤ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯗꯨꯝ ꯊꯤꯖꯤꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯈꯪꯕ ꯉꯝꯂꯦ, ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯚꯥꯏꯔꯁ ꯑꯁꯤ ꯂꯝꯍꯨꯏ ꯑꯃꯅ ꯁꯣꯔ ꯍꯣꯟꯖꯟꯕ ꯃꯇꯝꯗ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯚꯥꯏꯔꯁ ꯑꯗꯨꯒꯤ ꯃꯅꯝ ꯅꯝꯈ꯭ꯔꯕ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯀꯌꯥꯃꯔꯣꯝ ꯑꯃ ꯍꯦꯟꯅ ꯆꯥꯎꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯒꯨꯜ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯂꯥꯛꯂꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯥꯗ ꯊꯧꯅꯥ ꯐꯅ ꯂꯝꯍꯨꯏ ꯑꯗꯨꯒ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯆꯧꯕ ꯚꯥꯏꯔꯁ ꯆꯪꯂꯕ ꯂꯝꯍꯨꯏ ꯑꯁꯤꯅꯗꯤ ꯂꯥꯛꯂꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯂꯣꯏꯅ ꯆꯤꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯕꯨꯁꯨ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯗ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯆꯣꯡꯗꯨꯅ ꯆꯤꯛꯊꯠꯂꯒ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯗꯦꯕꯤꯁ ꯑꯗꯨꯕꯨ ꯐꯥꯖꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯉꯧꯕ ꯒꯣꯔꯤꯂꯥ ꯑꯗꯨꯕꯨꯁꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯒꯣꯔꯤꯂꯥ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯗꯦꯕꯤꯁꯅ ꯃꯥꯕꯨꯁꯨ ꯒꯣꯔꯤꯂꯥ ꯑꯁꯤꯅ ꯄꯨꯈ꯭ꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯅꯕꯒꯤꯗꯃꯛ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯦꯕꯤꯁꯅ ꯍꯥꯏꯖꯔꯛꯄ ꯑꯁꯤꯗꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯗꯦꯕꯤꯁ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯒꯣꯔꯤꯂꯥ ꯑꯗꯨꯅ ꯄꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯒꯣꯔꯤꯂꯥ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯝꯍꯨꯏ ꯑꯃꯒꯤ ꯃꯐꯝꯗꯁꯨ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯗ ꯆꯪꯂꯤꯕ ꯚꯥꯏꯔꯁ ꯑꯁꯤ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯑꯁꯤꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯅ ꯁꯦꯝꯈꯤꯕ ꯚꯥꯏꯔꯁ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛ ꯀꯝꯄꯅꯤ ꯑꯗꯨꯅ ꯂꯣꯏꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀ꯭ꯂꯦꯌꯔꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯒꯤ ꯚꯥꯏꯔꯁ ꯑꯗꯨꯅ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯑꯦꯅꯤꯃꯦꯜꯁꯤꯡ ꯑꯗꯨ ꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯦ ꯀ꯭ꯂꯦꯌꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯕꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯦꯌꯔꯅ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯗ ꯃꯥꯅ ꯁꯥꯒꯠꯂꯤꯕ ꯔꯦꯗꯤꯌꯦꯁꯟꯒꯤ ꯑꯋꯥꯡꯕ ꯇꯋꯥꯔ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯔꯦꯗꯤꯌꯦꯁꯟ ꯇꯋꯥꯔ ꯑꯁꯤꯕꯨ ꯌꯦꯡꯍꯜꯂꯕ ꯃꯇꯨꯡꯗ ꯀ꯭ꯂꯦꯌꯔꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯑꯦꯅꯤꯃꯦꯜꯁꯤꯡ ꯑꯗꯨꯗꯤ ꯔꯦꯗꯤꯌꯦꯁꯟ ꯇꯋꯥꯔ ꯑꯁꯤꯗꯒꯤ ꯔꯦꯗꯤꯌꯦꯁꯟ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯔꯦꯗꯤꯌꯦꯁꯟ ꯇꯋꯥꯔ ꯑꯁꯤ ꯑꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯔꯦꯗꯤꯌꯦꯁꯟ ꯇꯋꯥꯔ ꯑꯁꯤ ꯑꯣꯟ ꯇꯧꯈꯤꯕꯒ ꯉꯁꯥꯏꯒꯤ ꯖꯪꯒꯟꯗ ꯂꯩꯈꯤꯕ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯑꯆꯧꯕ ꯂꯝꯍꯨꯏ ꯑꯗꯨ ꯔꯦꯗꯤꯌꯦꯁꯟ ꯇꯋꯥꯔ ꯑꯁꯤ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯨꯔꯦꯟ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯑꯆꯧꯕ ꯁꯥ ꯑꯃꯅ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯥꯛꯂꯤꯕ ꯖꯤꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯒꯨꯝꯚꯤꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯚꯥꯏꯔꯁ ꯑꯗꯨꯅ ꯆꯪꯈꯤꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯗꯨꯅ ꯑꯆꯧꯕ
Gumbir ama onduna radiation tower asina on torukpadagi radiation tower asigi maikai tamna yamna kanna isingda iroiduna laklibani. Aduga ngasaidagi pulisingna phaduna puriba angauba gorilla asisu radiation aduna masada jaiba matamda hanaga manadaba mawong matau kaya ama tawraklambi. Aduga masa asi aduki matik yamna sauba haibadu oirami. Aduga mabu fajanduna thamliba mafam asibu jaikhaiba thugaiba kaya ama tawraklambi. Adubu Davis angauba gorilla asina tawrakliba mawong matau asi karino haiba masana gyan kari amata taba ngamlamde. Adubu scientist nupi asinadi tawrakliba asi karino haiba khanglambi. Mahakti company aduda thabak tawbana. Aduga Davis ki mafamda asumna hairami. Tawrakliba khudimak asi company adudagi radiation tower adu on tawrakpana maram oiduna sasing asi radiation tower adugi maikai tamna chatnabagi-damak tawraklibani haiduna Davis ki mafamda hairambi. Aduga makhatana scientist nupi aduna Davis ki mafamda hairai malem pitribi asida leiriba infected oikraba sa khudimak radiation tower aduna leiriba maikai adomda loina chingsanduna makhoising asi radiation tower adu tamna loina chatkigadoribani. Asumna tawringai matam asida makhoina tungduna lakliba plane adu angauba gorilla aduna thugairaklambi. Asumna plane adu kairakpa matamda plane aduda tonglakhiba makhoising adu loina sirambi. Adubu senior officer Davis amadi scientist nupi makhoi ahumdi parachute ki matingna plane kaiba adudagi masabu kanjaba ngamhorami. Aduga angauba gorilla adusu plane crash adudagi nanthokhtuna mafam asidagi adumak chenkhirambi. Masidagi senior officer aduna military army singi mafamda nanthokhtuna chatkraba gorilla adubu athingba pinabagi-damak order tawkhirami. Aduga Davis nasu haujik magi nanthokhtuna chatkraba angauba gorilla asigi mafamda kari khudongthiba bu thokhrabano haiduna yamna pakhatna leirami. Aduga Davis na scientist nupi adugi mafamdasu aduki matik yamna saurami. Maramdi thokliba thodok khudimak asi magi company aduna aranba thabak tawbadagi thokliba ngaktani haiduna. Asumna Davis na saurokpa asida scientist nupi adunadi Davis ki mafamda hairai masi pumnamak aina tawhanba natte. Aidi subnatangi company aduda employee ama oiduna thabak tawbani. Adubu aina tawriba asisu company adugi owner aduna force tawraba matungda aibu namdana thabak adu tawhanbani. Thokliba thodok khudimaki responsibility asidi company adugi owner oiriba clear na loina lawgadabani. Thabak khudimak mana loina tawhanba ngaktani. Aduga makhatana Davis ki mafamda scientist nupi aduna hairai mana company aduda thabak tawba yauriba asi company adugi maikaidagi magi mafamda blackman fajana tawraba matungda mahakpu thabak asi tawba yauhankhibani. Karigumba mana thabak asi tawba yaudraba magi mawpanupa adubu soidabi hatkani haiduna kihallaba matungda thabak asibu tawhankhibani haiduna hairai. Aduga makhatana Davis ki mafamda scientist nupi asina hairai magi mawpanupa adubu kannabagi-damak mana company asida thabak tawba adumak yauba taragasu adumak company adugi miyoisingna scientist nupi adugi mawpanupa adudi adumak hatokre haiduna hairai. Aduga makhatana scientist nupi aduna amuk hairai masigi-damak haujik aikoina karisu waningai oide mana sakriba virus asigi vaccine su mana haujikti saba ngame haiduna hairai. Aduga masigi vaccine adu company adugi labta leihore haiduna hairai. Karigumba vaccine adu angauba gorilla asida kapa taragadi angauba gorilla asi hanagi magi punsida normal oina adumak hanjilakpa adu ngamgani. Karigumba injection adu kaptaba taraba adumak yamna tamthiba wakhan phathaba ngamdaba sa ama oiduna adumak leiragani haiduna. Masidagi haujikti Davis nasu magi angauba gorilla asibu kanba pami maram asina company aduda chattuna injection adu lawrusi haiduna scientist nupi aduga makhoi ani yanarami. Nakal amaromdana military gi miyoising adu clear na leiriba office aduda yausilaklami. Military gi miyoising aduna clear gi mafamda nangna chathakriba aronba experiment adu illegal oiba government gi mayokta leiba experiment makhal amani. Maram aduna nangbu haujikti aikoina phagatpa laklibani haiduna magi lab aduda kari khudong tiningai oiba polamsingbu leibage haiduna military sing aduna changsinduna check tawrami. Adubu makhoina lab aduda check torokpa matamda karigumba posak amatadi phangba kauba leiramde. Masidagi military gi lakliba miyoising aduna clear gi mafamda karigumba amatabu tawramde maramdi
ꯃꯥꯒꯤ ꯂꯦꯕ ꯑꯁꯤꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇꯕꯨ ꯐꯪꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯗꯦꯕꯤꯁ ꯑꯃꯗꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯑꯗꯨꯒꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯃꯤꯂꯤꯇꯔꯤꯁꯤꯡ ꯑꯗꯨꯅ ꯎꯕꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯀꯦꯝꯞ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯂꯤꯇꯔꯤꯁꯤꯡ ꯑꯗꯨꯅ ꯗꯦꯕꯤꯁ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯉꯁꯥꯏꯒꯤ ꯚꯥꯏꯔꯁ ꯌꯥꯎꯔꯕ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯤꯇꯤ ꯄꯨꯝꯕ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯎꯔꯕ ꯃꯇꯨꯡꯗ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯂꯤꯇꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯉꯁꯥꯏꯒꯤ ꯔꯦꯗꯤꯌꯦꯁꯟ ꯇꯋꯥꯔ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯧꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡꯕꯨ ꯂꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯑꯃꯗꯤ ꯊꯨꯒꯥꯏ ꯌꯥꯡꯈꯥꯏꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯕꯨ ꯊꯥꯖꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯗꯦꯕꯤꯁ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯐꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯖꯟꯅꯕ ꯇꯧꯔꯤꯕ ꯑꯁꯤꯗ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯗꯤ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯖꯟꯈꯤꯅꯨ, ꯑꯗꯨꯃꯛ ꯐꯥꯖꯤꯟꯗꯕꯤ ꯊꯝꯃꯨ, ꯃꯈꯣꯏ ꯑꯅꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯔꯦꯡꯛ ꯆꯥꯎꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯖꯟꯅꯕꯒꯤꯗꯃꯛ ꯑꯣꯔꯗꯔ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯗꯦꯕꯤꯁ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯐꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯑꯗꯨꯅ ꯗꯦꯕꯤꯁꯀꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯥꯁꯤꯡ ꯑꯁꯤꯕꯨ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯀꯥꯞꯇꯨꯅ ꯊꯤꯡꯍꯧꯗꯕ ꯇꯥꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯁꯤꯇꯤ ꯄꯨꯝꯕ ꯂꯣꯏꯅ ꯁꯥꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯁꯅ ꯁꯤꯇꯤ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯄꯨꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯕꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯏꯟꯖꯦꯛꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯦꯕ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯑꯉꯧꯕ ꯒꯣꯔꯤꯂꯥ ꯑꯃꯗꯤ ꯂꯝꯍꯨꯏ ꯑꯅꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥ ꯑꯅꯤ ꯑꯁꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯅꯣꯡꯃꯩ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯦꯞꯄ ꯂꯩꯇꯕꯤ ꯒꯣꯔꯤꯂꯥ ꯑꯃꯗꯤ ꯂꯝꯍꯨꯏ ꯑꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯌꯥ ꯑꯃꯁꯨ ꯀꯥꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯁꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯛꯍꯟꯕꯗꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯇꯨꯔꯦꯟꯗ ꯏꯔꯣꯏꯗꯨꯅ ꯂꯥꯛꯈꯤꯕ ꯒꯨꯝꯚꯤꯔ ꯑꯗꯨꯁꯨ ꯁꯤꯇꯤ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯨꯝꯚꯤꯔ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃꯗꯤ ꯆꯥꯎ ꯁꯥꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯣꯔꯤꯂꯥ ꯑꯃꯗꯤ ꯂꯝꯍꯨꯏ ꯑꯅꯤ ꯑꯗꯨꯅꯁꯨ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯔꯦꯗꯤꯌꯦꯁꯟ ꯇꯋꯥꯔ ꯑꯗꯨ ꯇꯝꯅ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯊꯨꯒꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨ ꯁꯦꯝꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯗꯦꯕꯤꯁꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯂꯕ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯥ ꯑꯍꯨꯝ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯂꯦꯞꯄ ꯂꯩꯇꯕꯤ ꯅꯣꯡꯃꯩꯀꯌꯥ ꯑꯃꯗꯤ ꯕꯣꯝ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯂꯤꯇꯔꯤꯁꯤꯡ ꯑꯗꯨꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯤꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯁꯥ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯣꯛꯍꯟꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯁꯥ ꯑꯍꯨꯝ ꯑꯁꯤꯗꯤ ꯚꯥꯏꯔꯁ ꯑꯗꯨꯅ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯍꯤꯂꯤꯡ ꯄꯋꯥꯔꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩꯒꯤ ꯀꯥꯟꯅꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯗꯦꯕꯤꯁ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯏꯟꯖꯦꯛꯁꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯦꯕ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯕ ꯑꯗꯨꯗ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯑꯗꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯑꯗꯨꯅ ꯗꯦꯕꯤꯁꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯑꯦꯅꯤꯃꯦꯜꯁꯤꯡ ꯑꯁꯤꯕꯨ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯑꯣꯅꯔ ꯀ꯭ꯂꯦꯌꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯔꯦꯗꯤꯌꯦꯁꯟ ꯇꯋꯥꯔ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯣꯔꯛꯂꯕ ꯃꯇꯨꯡ ꯁꯥꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯗꯨꯅ ꯔꯨꯜ ꯇꯧꯕ ꯑꯗꯨ ꯃꯥꯅ ꯄꯥꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀ꯭ꯂꯦꯌꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯤꯇꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯃꯈꯣꯏꯒꯤ ꯂꯦꯕ ꯑꯗꯨꯗ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯑꯃꯗꯤ ꯗꯦꯕꯤꯁ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯁꯤ ꯊꯦꯠꯂꯤꯕ ꯃꯈꯣꯏꯒꯤ CCTV ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯎꯕꯁꯨ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯕ ꯃꯅꯨꯡ ꯑꯗꯨꯗꯅ ꯗꯦꯕꯤꯁ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯏꯟꯖꯦꯛꯁꯟ ꯚꯦꯛꯁꯤꯟ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯅꯕ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯀ꯭ꯂꯦꯌꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗ ꯒꯟ ꯄꯣꯏꯟꯠ ꯇꯧꯔꯛꯇꯨꯅ ꯀ꯭ꯂꯦꯌꯔꯅ ꯗꯦꯕꯤꯁꯀꯤ ꯃꯐꯝꯗ ꯏꯟꯖꯦꯛꯁꯟ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯏꯅ ꯄꯤꯔꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯗꯦꯕꯤꯁꯅꯁꯨ
injection vaccine adu Claire gi mafamda pikirambi masidagi yamna thuna Claire na Davis ki mafamda nongmaina kaplaklaba matungda scientist nupi adubu mafam asidagi puduna adumak chatkirambi asumna nongmaina kaplakpa aduda Davis ti hauju phawba sidawi adumak leirambi aduga Claire na scientist nupi asibu mafam asidagi puduna chatlibagi maramdi scientist nupi asibu khulai oina sijanaraba matungda country asibu thadoktuna atopa mafam amada chatkhiba yanabagi damaktani asumna leiringai matam asida angauba gorilla adusu makoigi radiation tower asina leiriba mafam asida yamna kana chenkhalakliबani aduga gorilla asina yamna saubaga loinana radiation tower asibu tugainabagi damak yamna kana hotnarambi asumna gorilla asina torokpa matamda leiriba makoigi building asisu yamna kana niklaklambi asumna leiringai matam asida Davis adusu makoigi helicopter aduna khamduna leiriba mafam aduda yoksilaklami aduga scientist nupi adubu Davis na gorilla adugi makhutagi kanbirami aduga Claire gi mopanupa adudi kimankhibana magi machi adubu thadu amduna mafam asidagi chenkirami masidagi Davis amadi scientist nupi makoi anina plan amabu sinarami madudi haujik makoigi makhutta vaccine adubusu paiduna leirabani haujik makoigi masada leiriba vaccine asi scientist nupi aduna lotna makoigi masada hapchinduna thamhouba atopa vaccine ama oirami aduga mafam asida leiriba yamna sauraba angauba gorilla asidi tower asibu thugainabagi damak yamna kanna hotnaduna leirami aduga magi manakta leiriba company adugi owner Claire hairiba nupi asi gorilla aduna faraba matungda maya manungda langsinduna adumak chathokhirambi aduga Davis na scientist nupi adugi mafamda vaccine asi matam kyam kuina chatkani haiduna hangai scientist nupi aduna su Davis ki mafamda vaccine asidi minute 10 khaktamak chatkani haiduna hairambi nakal amaromdana Claire gi mopanupa aduna chenthorokpa matamda senior officer aduga makoi ani thengnarambi asumna makoi ani thengnabadagidi senior officer aduna Claire gi mopanupa adubu faraba matungda mana porakliba document sing haibadi vaccine sabagi amadi virus sabagi document khudimak loina lawsinkhirami matam asida yamna sauraba gumbir adusu yausilaktuna radiation tower aduda kakhatnabagi damak hotnaduna leirami haujikti yamna tamthiraba infected oiraba achouba sa ahum asida radiation tower adubu yaunabagi damak building asi thugai duna karakpa matamda haujikti building asi ningkhaigadauba khajikkhaktamak ngaiduna leirami aduga Davis amadi scientist nupi makoi anidi helicopter ama tawduna building asidagi nanthok haurambi adubu makoigi building asidi infected oiraba yamna tamthiraba sa ahum asina adumak thugai khirambi asumna hek building asibu thugaiba loirakpa matamda gorilla adudi hanadagi khitangdi normal lakpagumna masada tawrami masidagi Davis na gorilla adugi manakta changchenduna hanagi matawgumna wari sananabagi damak honaduna leirami maramdi Davis nasu gorilla asi hanagi matawgum normal laklaba male haiduna khalambi adubu haujikti gorilla asi fajana normal lakpa oidribani khajik khaktamak hanagi mafamda hanjalakpada ngairibani asumna magi gorilla asina haifetang normal lakpa asida Davis ti aduki matik yamna harauba haibadu oirambi maramdi asumna tawduna magi gorilla asi hanagi matawgumna normenda yamna thuna hanjalaklagani haiduna adubu haujik makhoigi mafamda khudong thiningai oiriba asi gorilla asidi natre lemhoriba lamhui amadi gumbir makhoi ani asini sauraba gumbir amadi lamhui makhoi ani asina city asibu amang ata thoanba amadi thugai yangkhaiba kaya ama tawraklambi aduga haujikti gorilla amadi Davis makoi ani wari sanaba horaklambi aduga Davis na gorilla adugi mafamda leiriba yamna powerful oiraba sa ani asibo hatnabagi damak plan sinaba horaklambi masidagi angauba gorilla asina gumbir adugi mathakta attack tawba matamda gorilla asina gumbir adubu karigumba amata soanba ngamlamde maramdi mafam asida leiriba gumbir asi aduki matik yamna powerful oiba haibadu oirami asumna leiringai matam asida lamhui aduna gorilla adugi mafamda attack tawnabagi damak changsilakpa matamda gumbir aduna lamhui adubu oina hatoktuna mafam aduda adumak chathokirami masina takpadi makhoi masen fawba amana amabu nungsinadabi makhoi masen amana amabu angam chathoknaba horaklami masidagi Davis nasu makhutta nongmai ama paiduna gumbir adugi matakta attack kaya ama tawsinba horaklami gorilla adunasu gumbir adugi matakta yamna kanna attack tawribani adum oinamak gumbir adugi masada karigumba amatabu sohanbadi ngamlamde
Konathangda Davisna hojikti Gumbir adugi asonba jaga amabu khangba ngamle masidagi mana Gumbir adugi asonba jaga aduda bom pokhai halami asumna hek bom adu pokhai hanbadagidi Gumbir adugi masa hanadagidi khara makai sontharaklambi masigi khudongchaba asi lawduna gorilla aduna asangba jot machai amabu paiduna Gumbir adugi mamita thintatkhirami asumna makhoi ani changduna yamna wana hotnaraba matungda Gumbir asibu yamna wana hatpa ngamlami gorilla asibusu fanaba matam asida aduki matik yamna sokhibana maram oiduna mahaksu mafam asida adumak taduna sikhirami asumna gorilla asina siriba asi uba matamda Davis aduki matik yamna nungaitaba amadi thamoi kaiba haibadu oirami maramdi mana khwaidagi nungsijaba sa asi angauba gorilla asina oiribani aduga gorilla asi magi best friend amagumna nuktigi loinadunasu leizaribani Davisna gorilla asiba adugi manakta changsilaktuna gorilla adugi makut adubu paiduna gorilla asina siriba asi miyoiba singbu kanbada siribani haiduna mahak yamna nungaitana leirami asumna Davisna leiringai scientist nupi amadi senior officer makhoi anisu mafam asida yausalak-lami asumna makhoi ahumna wari sanage haiduna tauringai batam asida gorilla adugi makut adu lenglakliba adu Davisna urak-lami masidagi Davisna gorilla aduda munna yengduna leiraba matungda gorilla adugi mafamda Davisna asumna hairami nangise aingonda sibagi acting tausanaduna aingonda prank tauribra haiduna aduga Davisna makhatana gorilla adugi mafamda nahakna aingonda tauriba asi hojik fawba ai asi loyan oiribra haibadu yengthokliba natra haiduna gorilla aduda hairami asumna hek Davisna haiba asi taraba matungda gorilla adu nokthoraklami aduga Daviski mafamda magi middle finger adu usillaklami gorilla aduna Daviski mafamda nangdi ai siba matamda piga taduna kapliba oire haiduna noksillai asumna tawrokpa asida Davisnasu gorilla adugi mafamda nangna siba matamda ai karisu khande ai karisu kappa leite haiduna haijilami asumna Davis amadi gorilla makhoi ani asi fagi tawnaduna yamna nungsinana leiraba matungda film asi matang swaida loisinkhirami ngasigi aigi movie explanation asida wahai wata soiba amadi asoi aran kaya marom ama yawrabasu mayamgi mafamda ngakpiu haiba wafam thamjari